Paliba BJP Lengakna Lamdamasida Tukliba Irangasi Chap Chaba responsibility Laudabana Madam Oiraga BJP ki Tabak Thoram Pumba boycott Tauragani Haina Kokomigi convener YK Direna Fongdokri Ngasi Kokomigi Maya Loshanda Fongtokiba Paugi Mifamada Paumi Singda Mahagna Makata na Hai Togliba Irangasi Waroshin Purakna Bagidama Kuki militant Singi Matakta military crackdown to Amadi CRPF Singi Matakta judicial inquiry to Wadabani Haina Chief Minister Amadi Home Minister gi mafamda takshiliba si foundry fawba khongjang hankiroi amadi Chief Minister Amadi Home Minister gi yumda fawba changsilagani haiba chap chaba warip ama lengak na lawroktriba fawba miyam na punna khongfam handana khongjang changsilagani haina phongdorakli Chief Minister amasung Home Minister da aikoi Manipur da Chathariba, Maru in the Senariba, Adumba Kukina, Terrorism Matata military crackdown to Haiba, Makoshi Marum Hangamuto Haiba, Amasung Sharp Pepsing Matata, judicial inquiry Torkanda, Iron Web action, local Haiba Pose, Mashi, Pangripa, Masak Topa, Adumlaba, Miamna, Masak Topa Miamna, Kangba, Adumlaba, Tabak Toromama, Peningai over Tabak Toromamal, Lakriba, Kongjan Hankiroi, Kongjan Manungsana, Manipur, Tongan Mama Fumsing the Gay, Ekoi, Maikai Shimbatung the Gay, Ekoi Punchila Kanda, Chief Minister, Home Minister, Yumtana, Ekoi, High River, military crackdown to. Amasung sharp pepsing matata action localu amasung proxy war level haiba kholau siga loina ba miam goi ba ekoi khongjin chengchen duna ekoi makoi dagi paukum makoi gi stand do fire pa do ekoi lomina bagi khongjin chengchen jarakani loina na high riba thokdok sing asigi manung oina senari ba thokdok ase hojik ki lengak pai riba BJP gi dumla party sineba Manamaduna, BJP ki party ki Lariba, Dumlaba, Toburoi Manipu ki Lariba, Sing Senasu, High Riba issue, Silo Shendaba, Masagi Riba, Lamdam Siki, Kunai Sikan Bada, Makogi Shu, Chauraba responsibility lay Abisa, Masi Loganamani, Amusung, Masi Logana Sahi Ani, Lakre, Anumaramuduna, Nashida Horakanda, Kongomiki, Maika Gide, Manipur, Miangolona, Adumlaba, BJP ki Oiba, political activities could be my boy, Sarukadaba, boycott Toba, Makoi, Tom Singa, Ekoi boycott of we Kongjak, Junction Jergani Haba, Wapumsi, a Miamda, a Tamjeri, a Loina, Ekoi Tongan, movement Sing Sigi Marak.